ngasi ayu phongkiba tongan tongan Manipuri si phongsingdagi amasum thokiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi maikeidigi myamna thamjagi ahanbada India gi ahanba Omicron patient nanthokre passenger taragi khungul liri Omicron nab oinamba yai singnaba miyoi taragani thoi Delhi gi hospital lo layengli hena maruoiba paw moina headlines ta phongli Lebas the COVID-19 Omicron berena ihan hana nav thenakhiba miyedu lebas dagi nanthokuna sakre loinena mapa lebak dagi Karnataka gi airport ta thunglaga thiba khangdana leiriba miyoi taragi khungul libigi thabak sataba hore haina Karnataka lengana phungtorakli Karnataka gi revenue minister R Asokna Pau agency amada phungtorakpagi matung ina lebas di ihan hana Omicron variant positive oiba thenakhiba miyesi Karnataka gi Sangrila Hotel dagi nanthokhiba asigi matangna police da complaint namba thangarkre loinena airport dagi mangkhiba miyoi tara dugi khungul libigi thabak yamna kana sathari makhoi tara mak ngasi numidang phawgi manungda thidoktuna test tawnabo honari so hari leba asigi ahanba oina Omicron variant positive oiba thenakhiba masagi chai 63 rom suraba miyedu tha asigi kunda South Africa dagi Karnataka da thunglabani Magna lakpa matamda COVID negative oibigi certificate loinaraki adubu magna laigadoribo hotel adu numit adumaktada amuk hana test tawbuda positive oiba thengnarakpadagi hotel aduda quarantine tawduna lairakibani tungda November 19 da magi sample adu genome sequencing tawnaba lakhatki mathangi numit November 19 da mak masana private laboratory amada amuk hana test tawbuda negative oiba thengnaki hari Magna naknaramba amadi soknaramba miyoi kunga marigi sample khongbatuna test tawbuda makhoi khudimak negative oiba thengnare adubo hairiba miyoi du quarantine tawbigi matam sudringai November 19 ki ahing nongyaida hotel adu thadoktuna flight tongduna Dubai da satkibani haiba agency dagi phangba pauna hairi nakalamaromda Omicron variant nabi yai haina singnaba miyoi taragani thoi Delhi gi Loknayak Jaiprakash Narayan LNJP hospital da layeng sathari hari pausi gi matung ina makhoi taragani thoi gi manungdan miyoi nipandi ngarang pukhalakibani loinana miyoi mari amana ngasi pukhalakibani makhoi mari gi manungda miyoi ani di covid positive oiba thengnare loinana atopa miyoi ani gi result ngairi ngasi admit tawkhiba singnaba miyoi mari gi manungda ani amana United Kingdom dagi lakhibani atopa miyoi amana France dagi amadi atopa amana Netherlands dagi lakhibani makhoi gi sample punna makhonggatuna genome sequencing gi damak thakre sohari sera sida Tamil Nadu da flight tongduna lakpa international passenger ani su covid positive oiba thengnare makhoi ani gi manungda miyoi amana Singapore dagi ni loinana atopa miyoi aduna UK dagi ni masida sunatana high risk zone oina lakthukraba Omicron gi case thengnari balebak singdagi Mumbai di international flight tongduna lakpa miyoi manga amasu COVID-19 positive oiba thengnare hari makhoi manga adu November 13 gi December ani fawbana Mumbai da thunglakibani makhoi singadu gi manungda miyoi ayamana London dagi ni atopa miyoi amana Portugal dagi ni amadi atopa miyoi aduna Germany dagi ni positive oiba thengnaraba miyoi singadu Mumbai gi 7 Hill Hospital layeng sathari loinana naraklaba amadi loinaramba singi khungul libigi thabak mapung fan sathare loinana South Africa Botswana amadi Zimbabwe digi thunglaba passenger khudima quarantine tawnaba khangankhre haina pausina su mayek sengna phongdorakli atopa paw manamuk Moregi custom inspector amagi mathakta CBI na case lokhatkre More the custom preventive force CPF oina posting pikiba custom gi inspector amama ki senthoka maral mathunga sanaram dabigi dama Central Bureau of Investigation CBI na ngasi case ma lokhatkre CBI na case lokhatkraba custom inspector dugi maming Psycholen Kipsen kawi mawondagi senthoka sanadana lupa crore aniga lak kunga mangarungi mal pasinduna thammi haina moral siri hairiba moral mathumasi ma ki income gi sada 433.30 gi sangni haina lawi amasum Kipsen kumza English ngani ga taraga manga gi January thadagi sei sigi October tha phawgi banungda arengba lengdaba moral lupa crore aniga lakh humphurong gi lei haina report tawri ngasi more amasum kangpokpida leiba inspector sigi mayumda CBI gi team amana thihumgi thabak sathaki maduda posai laithok laisin ga mari lainaba se sang singamadi mayumda aki amagi polam kya marumsu phangmangam khi hain spali atopa pawmana
Myanmar authority na More gate number 1 hangna bu ware blokre COVID-19 gi laiset asina maram oiduna matam sangna leptuna lairuraba Indo Myanmar border threat amuk haubu yana ba More gi gate number 1 hangna ba Tamugi district administration na Tengnopal district ki DC da khangalakre Tamugi district administration gi chairman Kyo on mong na thorokpa sirosina hai COVID laiset asina maram oiduna hauju kumja English ngani ga kun gi March taradagi Indo Myanmar border laidiba More gi gate number 1 amadi tu onimak thingjindunu lairakibani adubo haujukti More da COVID ki phibam khara makhai laksin bangamduna mausagum lalun itiki thabak mapung fana sathari haina lawbu yare loinena Tamugi oinasu laiset asi mapung fana laksin bangamle maramasine Indo Myanmar lona bada lairiba More gate number 2 sidi makhatana thinglabasu gate number 1 yot ki thongasi hangdoktuna mausagum lalun itik tawba hauragani haina sirolasina makhatari aduminama Manipur gi authority gi maikei gi More gi gate singasi hangduna mausagum lalun itik tawbagi wapam haujuk phawi oinadi laitri haina pausna makhatana fongdorakli atopa paw manamo Mahairoi singna mayai lambi punga marom thingjelure COVID ki akan masai thing mayuk na rubadagi khara safarak tuni school college singna una hangba haurakli basida gari atomal ka hena lawbadagi Mahairoi singna mahi tamba satpada khudong saraba kya mayuk nare maramasina malainga na Mahairoi singi damak gari atomal hantanaba sinbiyu haiba demand tawraduna Manipur college ki yamlaba Mahairoi singna mayai lambi gi bisum thong mapada punga marom lambi thingduna thamlure ngasin numijungba matung pung ama makhairom tarakpada atomal hantahalu Mahairoi singna lairik phangalu amasum lainga ki passenger service nga tubra hawalu haibne singba play card kya paidun college ki gate khulaw kya marum lakhi makhasa tarak poina to pomaruiba pawkhra namu public works department sunglai leitabi staff amagi mingde sahi mari rongi tulop kaithokrabra amasum masa leitaba mingda kaithokiba yamlaba tulop ki senpham kadaida satkrabage hangnarakle Manipur government ki makhada lairiba department singde hehek thokpa angak pathagdok singe manungda ama oina major department amasu oiriba public works department PWD da masa sunglai leitaba mi amagi mingda mangonda entitled tawba designation gi pifam thokpani haiduna thagi tolop lupa lising taruka samapan ga humdra ga manga gi senpam haukibu kumjai english ngani ga taraga tretagi hauraga saliba sai sigi jun faw sanglaba sahi mari rongi tolop sing kai thoklamle hairi thaudo sigi matangna pauksi isna phangba official documents nga yumpham moiba pauna haibada loisanga sida masa sunglai leitaba mi edugi maming CH Tulachandra khawi hairi maming asigi address na Imphal East District ki Kairau subdivision gi manung chanba Andro ward number 3 Khumar Lekai ni haina supali hairi aduga masa oina leitaba mingasina thabak tawduna leiri hairibana public works department gi Imphal East division gi executive engineer EE gi makhadani miesi loisanga sigi master role employee singi manungda o mazadur oina thabak tawbagi list yauhanba maming hairi aduga CH Tulachandra hairiba masa sunglai leitaba maming asigi damakta loisanga sigi makeidigi haukiba kumja English singaniga taraga taret ki March thadagi hauraduna pifam thokpani haiba thagi tolop lupa lising taruka samapanga humdraga mangagi sanpham sing ming asigi dama kai thoktuna lakhibani hairi Executive Engineer Imphal East Division mamang thagi taraga mapanda demand of SEC Drawell Authority for payment of wages of MRN casual employees of this division for the month of October 2021 haibiki makhada irakhiba official letter number IE SEC Clause P 2021-2022 by 270 desu hairiba mingasi nominal role da yawi haina su thagalaki hairi loinana September kun English ngani ga kun ga mathoi division asigi executive engineer na chief engineer the address tawduna pirakhiba letter number IE ACWC MRC 2021-152 dasu master role unlist amani hairiba CH Tulachandra gi ming maki office ki record lei hairiba ming sinata ba to employee amata maki division da leiti hainsu fongdoroki hairi
Satharamliba Thawong Tholaklibo Wahangdi, C.H. Tulasandra Kauba Andro 1 number 3 Kumalai Kaida Miwe Amata Layam the Basini. Masi Weragadi Matokram na Loisanga Sigi Division Asida Masala Taba Mingasi Master Role Employee Singi Manunda Yaukshinduna Mingasi Damak Takudingi Yam Labatolopki Senpam Sing Kaitoklam Libano Aduga Kaitok River Senpam Sing Aduna Mingasigi Oinadi Masala Tabanina Kanada Pikre Pidragana Karama Myogi Makuta Tolopi Senpam Singdu Lady Bagi Hibasini. Angak Patagdo Sigi Matana Makata na Pauxation Pambu report Singi Matunginadi Department Asida CS Kulasandra Kaupa Master Role Employee Oina Tabaktoba Amadilay Heidi. Maki Mapung Fab Maming Singakam Kulasandra Kawi. Andro Ward number 3 Kumalekai Digini. Maki Pan Card Permanent Account number na ZEJPS09 79 Zeni. Adugo Maki Aadhaar card number na 937093989646 ni hari. Maki apokpagi maming na CS Loito Kawi. Maki bank account na United Bank of India AMZ Avenue do lebaga loina na maki account number na 025401064326 ni hari. Aduga Andro Ward number 3 Kumalekai gi electoral roll da Singakam Kulasandra gi maming asi house number 112 gi serial number 440 da yawe duga Mahaki electors identity card number na BSS0015339 hari. Hariba MUICD department asida master role employee oina thabak tawjarakibane amasum March 2017 fawba maki phangpham thokpa tolop phanglamlaba matungdagi ngasi fawba phanglaktri hari. Loinana division asigi executive engineer na February 5 English ngani ga kunga mathoida UBI Imphal branch MZ Avenue gi ship manager irakpa sirolamada maki master role employee ama oiriba CS Tulasandra gi account number adu 025401064326 ni hairakibaga loinana maki thagi phangpham tokpa tolokwi sanpham sing account asid deposit tawduna lakli adu account adu CS Tulasandra gi oiramdabagi mathakta CS Kulasandra gi mingda hangdoklamle Office ki record ki matung na CS Kulasandra Kauba master role employee amata lekti maramaduna hairiba account na si kanagi mamingda leibano haibadu khangalakpaga loinana lokhat phamthokpa thabak sing lokhat pina ba haijaraki hari makata na tholakliba thawdo asidagi amuk song thurakliba wafamdi hanadagi loisang asida thabak tawjarakliba masasu leiba aduga masagi asengba mamingsu oijaba CS Kulasandra sigi mahutta matawkramna masabu leitaba aranba CS Tulasandra haiduna on Thoklaga Akon Bigi Mingasigi Damak Sang Lavasai Mari Rongi Tagi Tolopsing Department gi Makedigi Kaithoklam Libano Habesini Lunana Masalitaba Muemagi Minda Kaito Kripa Senpam Singaduna Hauzik Kanana Pankraga Bagi Natragana Kanagi Makut Lady Bagi Haiba Wang Singsu Tolakli Haina Paus na Meg Singna Fondorakli Makasa Trakpoina to Papamana, say Taragani Twigi, Nupi Masamabu, Numit Humni Sumna Ikaikamaba Mangan Bikiba, Keski Equis and Zel Tazinkre. Masagi say Taragani took the Ngai Nupi Masamabu, Numit Humni Sumna Ikaikamaba, Mangan Bikibani Haiva, Tautoki case the Sienabadigi, Police na Faki Bamiani, Nasi Special Zas Proxo, Bisnupuna, Tasiki Taragaret Faw Judicial Custody the Rimantokre. Court na jail thazin khraba miyai sing adudi Chuchampur district ki Turin 5 cent khuldagi sato Rensongam kom saikun gamang apokpa sato minthang kom amasum Bisnupur ward number 6 dagi hais bebesan sai taragani pana populai kitraba hais baigoni hari Thawdo sigi matangna nupi masa sigi mabokna mamang thagi kunga tereki numidang da report toropagi ahanbada Bisnupur police na case ma lokhat khibani tungda women PS na pokso eki makhata case ma lokholaga miyoi ani si faraga mahui custody da thamlakhibani so haidi atopa pawmana Myanmar nupi ama ko na fine thian khre thasigi ani gi nungthilda Indigo flight amada Bangalore dagi Imphal airport lakhibi Myanmar gi Namphalong dagi Toi Sapan Sahi Kungamapan Apokpa Gum Satong Kobi Nupi Ama Belit Oiba document passport Jarok Tabagi Damak Singjamai Police na Fazin Kibado Ngasi CZM Imphal West ki kona Lupali Sing Mangagi fine tian Kibagalona Home Department ki Makada Police Department Myanmar da Thindok Lunaba direction pikre Ngasi ma ki matakta Singjamai PS na lokhatpa case ki charge thagalaktuna ko na khana kibada APPM Zamuna Masum Nupi Sigi Maikay Dalep Kiba Okilna Saryaki Adumainama
कोन नकल अनिमकी वाफम सिंह तारबा मतुंगदा सैराक पीबो ओइना लुपा लिसिंग मंगागी सेंफम फाइन ओइना थियलबा मतुंगदा माकपु मेमार थिंदोखिनबा पाउताक पीखिबनी हाइन स्पली अतोप पावमनमो ओमिक्रॉन वेरिएंट की अनौबा गाइडलाइन सिंग इशू तौरगनी इंडिया याउन लेबाक क्यार कोरोना वायरस के अनौबा वेरिएंट ओमिक्रॉन की केसिंग थेंगनरिबसी येंगदुना मिजोरम गवर्नमेंट स्टेट असिदा अनौबा गाइडलाइन सिंग इशू तौनबा थौरांग तौरी कोविड-19 मैनेजमेंट की स्टेट लेवल एक्सपर्ट टीम अमना मपानदगी लाको मियोइसिंग स्क्रीनिंग अमसुंग मॉनिटरिंग तौनबगी ड्राफ्ट गाइडलाइन सिंग गवर्नमेंट सबमिट तौखरे हाइना हेल्थ ऑफिशियल अमना फोंदोरखली एक्सपर्ट टीम अदुगी मेंबर अमा ओइरिबा ऑफिशियल असिना हाय अनौबा रेगुलेशन सिंग अदुदा आसिगुंबा ट्रैवलर सिंग ना ngaकदबा कोविड एप्रोप्रिएट बिहेवियर की सजेशन सिंग सु यावरी इंडिया दसु अहानबोइना सगोल से नुमिता कोविड-19 की ओमिक्रॉन वेरिएंट की केस असि कर्नाटका दगी रिपोर्ट तौखि साउथ अफ्रीकन नेशनल अमगा बेंगलुरु की डॉक्टर अमगा वेरिएंट असि पॉजिटिव ओइखि मखोय अनिमक ट्रैवल हिस्ट्री लेति अमसु वैक्सीन मपुंग फाना काबलबसिंगनि ऑफिशियल असिना अनौबा कोविड वेरिएंट असि हौजिक कन थिजली स्ट्रेन असि की नेचर लेपदा यामद्रबदा सयोल अनिरोम संगने अमसुम स्पाइक प्रोटीन की म्यूटेशन मसिंग याम ओमिक्रॉन वेरिएंट असि इंडिया दा अनिसुबो वेब थोलिबा डेल्टा वेरिएंट की हेना लौना गल्ली हाइना सुमांग मखाताना सुफुंदोखि अतोप पावमनमो पेनबा फुंदोक्तुना मसा मतोमता मई थादुना सीजनबा होटनरंबा अफगान रिफ्यूजी अमा कनमंगमख्रे इंडोनेशिया सही तरह हेना सैदांगदुना लाखरबा अफगान रिफ्यूजी क्या लेबादुगी परमानेंट सिटीजन ओननब होनबदा खुदोंचादब क्या मयोनरी मतम सांगना लेरकलबा मतुंग लेबादुगी सिटीजन ओनबदा अयाबा पीदबदगी निंगमदबा मदि पेनदबग लोइना मसा मतोमता मई थादुना सीजनब होनरमकिबा अफगान रिफ्यूजी अमा कनमंगमख्रे हाइन रिपोर्ट सिंगा फुंदोरकली रिपोर्ट सिंग मतुंगिना थौदोदु ngasi ayuk pung 10:43 tarakpu matamna thokibani इंडोनेशिया दा हौजिक संगफम लौदुना लेदिबा अफगान रिफ्यूजी कयाना पेनदबा फुंदोक्तुना इंडोनेशियन ऑर्गेनाइजेशन फॉर माइग्रेशन IOM की ऑफिस ममांग खोंजंग संसिंकी खोंजंग अदुला सरुक याखिबा अफगान रिफ्यूजी अमना फोंदोखिबदा इंडोनेशिया दा अफगान रिफ्यूजी कया सही कया की ममांगदगी संगफम लौदुना लाखली मखोइसिंग असिना माइग्रेशन ऑफिस थाखरगी ममांगदगी लेबादुगी परमानेंट सिटीजन ओहननब तक्सिंदुना लाखली अदुबु माइग्रेशन ऑफिस ना मखोगी वापम अदुबु सीरियस ओने लौब लेति मसिद नतन रिफ्यूजी अमदा पीगदब मथौ ताबा पोलम सिंगसु मपुंग फाना पीब लेतबना मरम ओइरगा लेबासिद लेरिबा अफगान रिफ्यूजी क्या अवाबा मयोनरी हाइना पाउसिनसु मखाताना फोंदोरकली अतोपा पाव मनमु म्यांमार मिलिटरी अमदी लोकल मिलिशिया खुथोनबगी थौदोक्ता कुनसिरे हौखिबा फेब्रुवारी अमदगी हौरगा म्यांमार मिलिटरीना कू तौदुना पावर पाइसिनख्रबा मतुंग लेबादुगी तोआन मसरुकसिंगदा मिलिटरीना सथरकिबा का हेन थबक थौंगसिंग अदु यानिंगदबा फोंदोक्तुना लेबादुगी मियामना मखल मखा क्यागी खुंजंगसिंग सांगसिनदुना लाखली अमरमदा मिलिटरीना मियामदा ओटनाइबगी थौंग अदु यानिंगदबा फोंदोक्तुना लेबादुदा लेदिबु खुलाई पाइबा इथनिक ग्रुप सिंगना म्यांमार मिलिटरी की मयोक्ता सथरकपा लंजंगी सरु अमा ओइना ngarang म्यांमार लेरिबा रूलिंग मिलिटरी अमसुम लोकल मिलिशिया सिंगी मरक्ता अकन ममोंग खुथोकनबगी थौदो अमा थोखरे थौदो अदुदु यामद्रबदा मियोय कुन सिख्रे हाना लोकल मीडिया रिपोर्ट अमना फोंदोरखली रिपोर्ट असिना मखाताना फोंदोरखिबदा फेब्रुवारी अमदगी हौरगा लाखिबा मिलिटरी जुंताबो मयोग यानब सेमखिबा नेशनल यूनिटी गवर्नमेंट हौखिबा लेबापोक नुमित लेबादुदा लेरिबा मियाम खुदिमकना मिलिटरी लेंगाकी मयोक्ता इहौ हौनबा फोंदोखरबा मतुंग तोआन रेबल इथनिक ग्रुप सिंगसु मिलिटरी की मथक्ता लेप लेतना अटैक सथबा होरखिबनी ओंग सान सु सिनलु सिंग मियाम गी ओइबा लेंगा अदुबु मिलिटरी न कू तौदुना इंथुखिबा नुमित अदुदगी हौरगा हौजिक फावब लेबा अदुदा तंगदु लेतादबगी फिबम अमा लेरि मिलिटरी की मयोक्ता मियामना संगसिन की पखोंजंग थोखिबा मुक्नबगी थौदोकसिंगदा हौजिक फावबगी ओइना मरा लेजद्रबा मियोय लिसिंग अमा हेना सिख्रे हाइनसु पाउसना फोंदोरखली अतोपा पाव मनमो साउथ अफ्रीका सही मंगागी मखागी अंगांग हॉस्पिटलाइज तौब हेनगले कोविड-19 की अनौब वेरिएंट ओमिक्रॉन सही मंगागी मखागी अंगांग मरक्त हॉस्पिटलाइजेशन हेनगत हले आइना साउथ अफ्रीका के ऑफिशियल फोंदोखरे हौजिक ख्वाइदगी हेना सांदोकलबनी हाइरिबा वेरिएंट ओमिक्रॉन मरम ओइदुना साउथ अफ्रीका की कोविड केस सरुक अनि हेंगतख्रे लेबासिगी हेल्थ मिनिस्टर जो फलान हाई मरीसुब वेव सही मंगा मखागी अंगांग मरक्त हॉस्पिटलाइजेशन केस हेनगलखले साउथ अफ्रीका की नेशनल इंस्टीट्यूट फॉर
Communicable Disease NICD gi matungina hawkiba numit tarene sida COVID case masing khangen hengalaki. NICD gi public health specialist Rasila Hai web asigi anauba trendy sahi manga makhagi angang sing hospitalization tawba hengalakpa sini South Africa gi Omicron epicenter Esawatanda hospital admission punamaki sada tararomdi sahi anigi makhasingni angang sing narakpa si nungang ningai ni sahi ani yaudriba angang sing marakto Omicron ga mari leinana hospitalization tawbagi sang sada tarani delta na dominate tawkiba ahum supu web manungdasu angang sing hospitalized tawgrabasu hauzuk mari supu web horokhiba sida hena angang sing hospitalized tawri haina sumana phungdokhi amaromdana Omicron ge akiba marakta sahi nifu amasu mathaki miyoi singi tamak booster vaccine dose recommend tokre anabo COVID variant Omicron ge akiba hengalaglingai marak sida Indian SARS-CoV-2 Genetics Consortium natragana INSACOG na sahi nifu gi mathaki miyoi singa booster vaccine dose pinaba recommend tawri INSACOG na masigi khwaidagi nauba bulletin da hai Hauziki vaccine singasina laina kansin biyabigi risks hanta hangadaba oirabasu makhoina thowanba virus neutralize tawba ngamba antibody singi level neman anawba variant Omicron hatpa ngamroidabigi phibam leibana maram oiduna vaccine kaptriba risks leba miyoi khudima vaccine kapthokpa amadi sahi nifu amadi nifu helabasing booster dose kapnaba khanaba yai hainasu phungdokhi atopa paw manamo CCTV camera lakh 1.4 khilagani Delhi da thuba matamda ahenba CCTV camera 1,40,000 khilagani hani irai numita Minister Arvind Kejriwal na phongdokre Kejriwal na haki maki government na mamang da national capital da CCTV camera lakh anigilising humdraga mga install tawduna crime tawribasingbu maru oina nupi singi mayokta crime tawbusingbu masa khangdokpada mateng pangduna public safety hengat hale hani supale Atopa paw madanamo mahiroi kuntraga taru COVID positive oire state government salaiba Telangana gi residential school singna mahiroi kuntraga taru COVID 19 positive oire health officials singi matungina sagol sunumita Gangaredi district ki Indresamda leiba Zayotika Phule BC welfare residential school da mahiroi kungamari positive oiba thena ki han spali Atopa paw kharanamo Se Minister da hai si scheme da call to kiba miwe amata gi waka thabak oina onthokte Bhakta Saran Das Manipur gi Minister na voter sing da khudom bisingduna BJP da vote piyu miyam da santi pi ge haina phongdo ki bu wapam adu unconstitutional oi madu Manipur gi miyam amasum voter sing bu ki handuna vote hena phangna basa thaba thawong ni haina All India Congress Committee AICC gi Manipur gi in charge Bhakta Saran Das na phongdokre so haidi Loshilakpoina tienma paw khara namu center na farm bill gi mayok to khongjang sangsin bada farmer amata sibigi record laite hairabasu Rahul Gandhi na laikhidraba summary gi list puthokre haujik sathariba parliament ki ningthami phamasida central government ki maikei digi farm bill ahung gi mayok ta laumi singna sangsin ki bi ihowaduda laumi amata sikibagi data laite hairabasu ngasi senior congress leader Rahul Gandhi na iho aduda laikhidraba farmer summary gi list puthokre loinana laikhidraba farmer summary edugi imung manungda Punjab government ki maikei digi compensation pikri haina su phungdokre Loshilak point headlines oina maroiba pawng tanga myamna thamjage Myanmar da military ni helicopter gunship sijinaduna civilian singda attack satakre Myanmar da military junta na sagaing region da helicopter gunship sijinaduna civilian singda attack satakre thaudo aduna maram oiraga civilian lising kya mayum thadoktuna lanjina kre haina local media report amana su hairi amasum hauji koina di myam paus matang sa lusin jarage amasum patok sa kibida soi kiba lan kiba kya yaur su myam nga pi gini matam gi maru bi paus su leptana update pi jara kaina channel sigi mai kai digi su myam na thamjire du myam ano paw update ngeminersi and haji koina di kainersi thank you